Sargi ming se kari kaubige. Ai kisi M Noren Singh. Sargi laifam mangta habi. Kaching khunjai lekai. Sar na hana naramba na ba se kari na ban. Ai kisi mamangda Manipurgi akan banong lai nusit nama lakpaduda ai gi yumgi jinga khara pai bagi sembada yopina tingiba khongda. Matamsida ai su sugar leiba sugar patient oiba. Ado akoina khangdabadagi yopina tinbasidagi sengna haidi sugar patient oibanina laijogi ba haitare. Aduga dressing tawbada kitang asoyangam thokpadagi saruda infection tawgiba. Aduga saruda infection tawbadagi Guwahati dai operation si tawre operation du anirak pau halle. Adugi matungda aise hawat kangkhat pangamdadana aina tawbasi 2018 swaidagi loramdai immunonusi lakibaduni adudagi lerakpadana ngasi phawbasi ai therapy tawna hawat kangkhat pangamdaba adagi mit samuk soksilakpa mit chinama usilaktaba aduna aisi mayam ama mit ki damok su Guwahati da chalure Guwahati da Beltola da yengure aduga hala matung sida aisi mayam na hauji kana tawnari ba crystal cell ko stem cell si thengnarakpadagi ai masi chajarubani masi chajarubadagi aigi therapy tawraga ai matam kayam kuina khanga lejaramba aigi khong thangba yadabase yamna thangba yarakpa adagi aina mina yengbada aise asagi pisak piksillaga kuchu khun thoktana musillaga leramba aise complexion kuchu kumen thorokpa isajo yamna active oikhalakpa aduga mit sibauda aina haina hanagi urudaba changdudagi mitche nama yethambasi adum uruga sengalakpani aduna hauji so ai tha ahum khare hele aina chajarakpase adai tha taruk chajage na hauji leptana chajari Sar aina ahanba aikoi sar kakchingda sargi inakta laksaba matamda sarse doctor na mit nama ma uba ngamaroi haiba wafam mama aingonda thambikre ado matamda do usu ubiram deko sar adubu aikoi phytoscience ki aikoi crystal cell saraga crystal cell ga bed daiboga saraga sargi ngasi gi fibam se obirakani sar hidak tong to utpiro sar hidak ani se ado sompibiro simaga crystal cell duga sini aduga bed daibo sina aingonda aigi sugar se hauji ai insulin se sakitang lai thokpiro bed daibo masakto ai sugar se ai insulin se ai doctor Guwahati da laiba matamdagi na point unit 12 pau kapsarame unit 12 kapamba se ai insulin si kapasina aina stem cell chaba horkoi swaida ai tangai padana nong phadok marmakta unit kano se 5 kumba handarami hanba adigi 4 amo handarakpa aduga aise bed daibo si paraga ai insulin kapasu tokre aduga doctor gi piba insulin gi mohte piba sugar gi guli si su ai maramakta lallaga tokibani hoi adu nomada sarna saba hobirakpa matamda stem cell se kaya sabiraki ai gi de ahan ba khom khaktagi oibanina ai khong gi asokpa si khallaga matamda ahum hobi hoi nomada adagi sugar gi level insulin kapamba kholamba dudi ado sar hujik se hujik phawbada sarna hidak sabira ise tha kaya muk subire tha mari sugadore hujik phawbada sar sugar gi level se kaya lebiri fasting da 111 natraga 116 sumaina 120 manungda loina haire fasting di aduga pp sina 150 157 160 asai dei panghen hendre yam nungai jare sar adudi ekoi normal life ta lakpa ngamjare haidana khanjarage maram de ekoi na hana laksaba matam dadi sar se ekoi gi yamna niyo mawong habadi yawana kusu kumen gaksi musuk musinna pisak piksinna ekoi gi hippa kanda lebiram badong asidi sar adugi mapok to langthokraga ekoi anauba mapok ama phytoscience ki ekoi gi crystal cells tamadi bed daibona anauba mapok ama sar se pokon bire hadana laujage ado sar da hidak pija kiba mioi do kanana no sa ai pizza gi base ai se hanna aina topo company makti panjaning dre stem cell se manaba company mayama sangak pada ai operation manung da ai khasagi hari be hidak sing du da tongan be hidak su oirami aduga ai chagi dra matung sida aina naraga sida aina tha manga to kullaba matung sida ai inau mukesh se moi aseng bade inau mukesh hana corona da magi family mai baba su legidre magi imasu yam kanna jibal hospital da lupa lakya sanga layengi magi nupi ai isan nupi binarani su covid positive oibedegi yam kanna layenga stem cell lagi phaieba pauchi tarab matungda inauna tamo autang chagi miu tamo gi khongche yam kuina kullaga leire haibedegi aise ibuningna yamda chingnana ahan badadi thajadana
ꯊꯥꯖꯗꯅ ꯑꯩ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯆꯥꯔ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯅ ꯄꯟꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯃꯤꯠꯁꯦ ꯁꯤ ꯗꯥꯛꯇꯔ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯗꯥꯛꯇꯔ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯁꯦ ꯂꯦꯡꯉꯤꯒꯨꯟꯁꯤ ꯃꯇꯝ ꯈꯔ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯊꯝꯁꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯗꯥꯛꯇꯔ ꯑꯃ ꯑꯅꯤꯈꯛꯅ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯔꯤꯗ ꯑꯣꯕꯖꯥꯔꯕꯦꯁꯟ ꯊꯝꯕ ꯌꯥꯔꯣꯏ ꯁꯣꯛꯆꯤꯟꯈ꯭ꯔꯅꯤ ꯋꯥꯏꯁꯤꯟꯅꯈ꯭ꯔꯅꯤ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯤꯠꯁꯦ ꯑꯩꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯑꯩꯅ ꯇꯧꯅꯤꯡꯗꯗꯅ ꯃꯤꯟꯁ ꯑꯩꯁꯨ ꯃꯇꯝ ꯈꯤꯇꯪ ꯌꯦꯡꯒꯦꯅ ꯑꯩꯁꯦ ꯁ꯭ꯇꯦꯝ ꯁꯦꯜ ꯆꯥꯕ ꯃꯅꯨꯡꯗꯒꯤ ꯃꯝꯃꯒ ꯂꯩꯔꯨꯔꯕ ꯃꯤꯠꯁꯦ ꯎꯕ ꯍꯧꯔꯛꯄꯅꯦ ꯍꯧꯖꯤꯛꯁꯨ ꯎꯔꯦ ꯎꯔꯤꯕꯁꯤ ꯍꯣꯏ ꯈꯤꯇꯪ ꯁꯦꯡꯗꯣꯛꯄꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯌꯥꯔꯔꯣꯏ ꯎꯔꯔꯣꯏ ꯑꯗꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯁꯣꯝꯗ ꯋꯥꯏꯁꯤꯟꯅꯗꯅꯕ ꯊꯝꯁꯦ ꯍꯥꯏꯔꯝꯕ ꯄꯣꯠꯇꯨꯃꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯑꯇꯩꯗ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯗꯦ ꯑꯩꯅ ꯆꯥꯔꯨꯔꯤꯕ ꯁ꯭ꯇꯦꯝ ꯁꯦꯜꯒꯤ ꯃꯄꯥꯜꯅꯤ ꯍꯥꯏꯅ ꯄꯤꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯊꯥ 6 ꯁꯨꯅꯕ ꯁꯥꯔꯁꯦ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯥꯔꯗ ꯂꯩꯔꯝꯃꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯀꯣꯛꯄ ꯑꯣꯏꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯁꯥꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯦꯡꯛ ꯌꯨ